Bisnupur district ki Naranseina da laiba second IRB ki camp ki maning thangbada laiba CRPF ki personnel ani kuki khutlai paiba singna landa duna hatkhiba thoudok adu CBI nattraga NIA da thijin-hangadabani haina coordinating committee on Manipur integrity COCOMI na taksillakli Hira masiga mari lenena ngasi COCOMI na press ta thadoraki chero lamagi matungina Manipur da thokliba chahi ama faraklaba irang asida micham yauna security force ki personnel kaya sikhre adubu ngasi fawba chap chaba thabak paikhatuna chenaba sing cherak pibadi thoina thengnadri haujik su kuki khutlai paiba singna nongmai kapningba matamda kaplakli lakliba wafamdi chatliba tha sida khutlai paiba singna landa hena taksillakli basigi agenda karino ngasi su kautrup kadangban senjam chirang amadi serona chingbam afam kayada landarak paletri oriba phibam asida Kashmir da Pakistan occupied Kashmir POK leibaga karida khetnaribage center amasung Manipur lenga khase kuki khutlai paiba singi makhada leirabara haina hangbada ngakningai oireroi maramaduna lengakna chap chaba action lawkhat kadabani amadi Naranseina gi thoudok adu CBI nattraga NIA da sinaduna thijin-hangadabani haina taksillakli